Malem da laan kayarak thokkhre adubu khutkai na laan waroishin purakpadi amuk yaokhidri. Houjik Manipur da thokliba irang asisu wari shannaduna waroishin purakadabani nongmei na waroishin purakpa yaroi haina MAHUD ki Minister Yumnam Khemchand na phongdokkhre. Marifu manga suba Nupi laan Ningsing numit ka mari lainana state level Nupi laan Ningsing Lamjel organizing committee na sinduna Nupi laan Memorial Complex dagi Lamjel lamthabaga mari lainana wafam asi mahak na phongdokhibani. State level Nupi laan Ningsing Lamjel lamthabagi thauram aduda mahakna makhatana hai Manipur da leiba nupi oibising asi yamna mathona leiba haithoi shinsoiba amadi shuba nomba kanba nupi singni Manipur gi nupi sing asina lamdam asigi political socio-economy social issue sports amadi atai hiram kayada thongna leina saruk yaduna lakli puwarina ningshinduna adumak leiragadaba ngasigi numit asida lamdam asigi ima singna mapangal leiraba British ki mayokta laan haukhibani Manipur gi nupi singi thongna linjel malem da atangbani maram aduna nupi oibi singna aikhoi gi khunai asigi lawriba thawdang sing asi pumnamakna ikai khunafam thoi nupi laan numit na lakpada houjik thokliba Manipur gi irang asi loishin kiduna tangdu leita balamdam ama oiba oirasanu tha 18 helaklaba irang asi loishinnaba aikhoi punna hotnaminadaba yaroi waroishin ama purakshi hairabadi aikhoi wari shannadaba yaroi animakna khutkai thanaduna lanthingnariba makhai waroishin purakpa ya ngamloi Manipur da houjik thokliba laan asidagi Saruk chama hena sathiba malemgi lanjau fawba aroibada wari shannaduna waroishin purakhrabani maram aduna gun culture da thajaba thamlaroshi madugi MAHUD ingna chikna wari shannaduna houjik thokliba irang asi karamna loishingadagi haibagi maikai romda changsinminarasi haina mahangna makhatana phongdokhe Manipur gi thongdo wathok kayada political amadi economy edi rajniti gi loinana senmilon gi baw yawba adu ba yehu kayada ima singna thawdang lawdna laga Manipur kan gi bagi adumba numit amani haijab tai ngasi du pelan Ningsing numit aina akoi myam pangthokminari se sidaina thamjani se ngasi asigumba kamna senglaw numit asida aina nijing janingi sidi akoi gi Manipur da tangdu leitadana tholiba kang irang waina tholiba bagi tawdo kaya si ngasi numit asina lakpada masi ing betapa lambi su kanusu lamdam su oyasunu loina la samna koi solution namadi thiminada bayarwe solution si karino idi hana gumna ingna chapna koi Manipur gi jaga khudimak tai koi set pa yaba leramba Manipur do hanjan bagi tai phataba umam duni masi aina nijing jari se nakal ani maki muknaba haigadra nata kari haigadra si gun culture amakal establish tawise masina solution purakpadi yaroi aduna maram orekanda en ngasi pijaningi ba message di second world war bo mioi lising kaya sigra ba da wari anarkanda dunga solution poraki aduna solution porakna lambi ko punna koi yengminar kanda singen mina sigai ba hum tamjari Ngasi ayuk Nupi laan Memorial Complex dagi lamthakiba Lamjel aduda Nupi Lamjeloi lising amaromna saruk yakhi Lamjel adu Babupara Yai School Moirangkhom amadi Yumnam lekai fauduna chelaklaga Singjamai supermarket da lamthungpham oikhi tongan ba category da pangthokhiba Lamjel aduda overall category da saruk yakhibi Lamjeloi khabam haibong makhongdagi En Sunitana ahanba lamthungpham yauki ngasigi Lamjel aduda ahanba mana lauraba En Sunitana hai lamdam asigi thongna faraba ima singi tung induna makhoigi khongul liba ngamjage lamdam asida houjik thokliba irang asina maram oiraga relief camp da changjafam loduna leiriba irei chapumna maki awabada aikhoi punna saruk yaminase leibak asigi mapi mapa oiriba singnasu lamdam asida tangdu leitaba hanjilakna hotnabiyu haina mahangna makhatana phongdokhe Hangde ima singjigi matung ilaga tungda akhoina muk mohsin bangam jagadra habagi injage habagi dongta laksebuni laiba lilikem du laiba ima ichai chirina mitki pi khaktana tana ai angam baiju nongmei kuchumana talaga angam mating pacha machani madi mating tawjai ayamba mak tawbadi ngamte laiba mayam se loina ingna chingna tangdu leitana leina bagi dongta shanti por puanbio haina hajini